Facebook ta comment Piruba ama jail Youkhre. Satliba tha asigi nipan gi ayuk pung taruk makhairom tarakpada Facebook page punsigi mathel Faces of Life haiba account amada upload tawrakpa wafam amagi matangda comment Piruba miyoi aduge mathakta Imphal Police Station na case FIR number 51 close 4 of 2021 register tawduna lawkhatlaga miyoi adubu phagatchibaga loinana judicial custody da remand tawkhre. Court na jail da thajin khraba miyoi adugi maming ngasamcha yumlepa chahi kunthraga mari apokpa laikhidraba ngasamcha raghumni kawe. Thangwaiban Lawrung Purel laikai dagi ne mahak ngarang CJM Imphal West na jail da thajin khibane. Police personnel singna kaubru kana bohona bada committee na thingduna kahan khidre. Manipur Police Department ki police personnel singna kaubru ching kana na bohona bada El Mangjol village mapada Kangpokpi ki tongan-tongan pa khulsing gi village sipsing nupi sing naha sing amadi CSO sing yauna Committee on Protection and Preservation of Mount Kabru gi thomi sing na thingkhre haire. State lengak ta formal oina objection sing pi khrabasu kabru ching da karigi damak makhata na survey chathagadori bano haibagi matangda lengake response piraktriba phauba kabru ching da changbagi lambi khudingmak thingani haina Committee on Protection and Preservation of Mount Kabru na laukthokibane. Chairak asida ngasi Manipur Police ki personnel sing na kabru ching da kana na ba amadi changnana ba honarakpada village sipsing nupi sing naha sing SAHI LCA gi lusing ba sing amadi tongan-tongan ba CSO gi lusing ba sing na athing ba pibadagi awai akhum tongnakhe mafam aduda Manipur Police ki ADGP DIG Range 4 SP Kangpokpi amadi Forest Conservator amasung DFO Kangpokpi yauna wari sanabada waroisin purakpa ngamkhidre haire. Khongjang aduga mari leinana Committee on Protection and Preservation of Mount Kabru gi advisor tongmang haukip na phongdokhibada Kabru ching gi ecosystem amasung biodiversity preserve tawduna thamnaba kumja 2018 da Committee on Protection and Preservation of Mount Kabru semkhibane. State lengak amasung Forest Department na Kabru ching bu kana na bahonarakpada Angamba thakta support tawduna kabru gi chingsang parengda popi pambi sing thaba lepan nabasu matamatam gi oina honaduna lakhibane. Loina na u chara kaya thaduna kabru chingbu ngaktuna thamnaba chahi kaya gi mamangda gi honaduna lakhibane. Adubu haukiba kumja 2019 da kanagumba organization kharana kabru chingda laisang sanar ba honarakhibaga loina na kumja 2020 gi January thada urep uyung tamkhibane. Kabru sing ase Hindu, Christian amadi atopa singisu religious place amani haiduna committee asina hairiba laisang asi saba lepnanaba thamkhibane. Tungda Haumi Federation na isu asigi matangda wafam kaya puthorakpaga loinana Art and Culture Department na Kabru chingi akaknabe area kharabu cultural amasung heritage site oina laukthoknanaba thabak paikhalakibane. Masigi matangda objection tawbagi cherolsu mari leinaba department da pisinkhre. Aiba oina objection pisinkraba matungda lengak na negotiation tawnaba lengak na chebaw pirakadra hairaga Kangpokpi survey team ama tharakpa asina Kangpokpi miyamda nungaitaba pokalle. Problem haibasi nampu hapu tawduna force tawraga waroshin purakpa yaroi. Negotiation tawraga purakadabani hainasu mahakna makata na phongdorokhe. Amaromda numidang wairam athengba phawbada volunteer singna police sing kabru sing changbagi lambida thingduna laikhe. Makata nasu El Mangjol village da ahing yarektuna laigani haire. Kabru da lai khurumba changba singda athingba pirakpa khudakta handokadabane ningthau laisemba. Haukiba chahi lisinga chamri taretage lisinga chamga mari fawbada pankhiba. Maidingu kiyambagi matamdage sathaba haukibadage sahi sidana samnga ga kuntraga nipan suba saithariba wangoi upokpi mayai lekai dage pukrambam kumar maitai chahi yankhai ga nipan da Utra Sanglen sana konung na sinduna Sanglen asida ining thawlay semba yauna. Kum masi punbagi damak ungak ukal saisu khusin na bagi thawram pangthokre. Lai haktaktagi lairaklaba maitay ki senglaba laifamlen kabru da lai khurumba chatsaba miyoi singbo. Kanagumba wakal thenba singna. Athing ba pirakpa khudakta hando uhaina. Saithabagi thawram khusin nakiba aduda saruk yakiba Rajya Sabha ki MP laisemba sana zawbana paumi singna hangkiba wahangi paukhumda phongdokre. Mahakna makataraduna hai ningsing bathoktraba matamdagi maitai singna lamdamsida khundarakpa hobadagi matamgi kanglonbu yamna section na ngaktuna chanarakhe. Ipa ipu singna mahausagi oiba haipa laipal
aying asagi phibam yengduna kum ama hauba amasung loibagi matamsing hena kupthaba pabagi chanabising leirami sairaubada laida kanariba kombirai haiba lei ase matamdudagi hauna maming thonkhibada kum piba lei hairibane aduga kusum lei hairiba lei asibu ipa ipusingna kum suba lei haiduna khangnarambane mamangaida palamba ningthosingna lamdamsibu pana mari khaidoktuna leibak ngaklamme pana ngakliba miyoisingna ningthona kum loiba amasung kum ama hobagi mapauksing miyamda sai paiduna su laubagi sanabising leiramme matamdudagi hauna sai paiduna lawe haibagi damak anoba kum hobabu sairauba haiduna su khangnarambane aduga maidingu kiyambagi matam lising amaga chamri marfu manga edida hiyangloi kauba miyoi amana leibak asida ningthau amadi miyamgi awa ana tagadaba singda natana mahi marongda matin makhang tagadaba singi thodang pumba yazagi haina chongthorokpadagi saithaba hogdorokhi thauram asiga mari leinana haukiba chahida saithakhiba khetri mayum santos maitai chahi yangkhai ga taruki mathangda samanga ga kuntra ga nipan suba chaithaba sidana pukramam kumar maitai da thau asibu pangna bagidamakta ngasi khusinakibane miyam gidamak ngaktoklaba saithaba asida utra sanglenasu miyoi asibu ngakthokchanaba laigi oiba lairon tilon tawduna thamba ungak usin chaisusu ngasi khusinakibane COVID-19 gi ani suba web asina lamdam sigi miyamnasu ngakthokchanabagidamag akanba mawongda hotnaba mathau tare COVID ngakthoknabagidamag government na piriba SOP gi mathakta vaccine paksana kapthoknaba punna hotnaminasi haikhi paumi singna hangkhiba wahang singi paukhum piraduna mahakna hai mamangai matamdagi leirakhiba tanjai sang asisu sana konungge yamna maru oiba mafam oibada natana leibak asigisu maru oiba mihul amane khunai asibu hingli haiba masak taknabagidamak tanjai sang asibu hingathanba mathau tare sana konungnasu athuba matamda hingathanba honaragane social media amade electronic pausingda kaubrusingda lai khurumba changbada athingba leire haibagi pausing tare thogdok asina mairik pidagi maijaubi oiraktanabagi aikhoi punna amata oina hotnaba mathau tare lamdam sida leiminariba amade makhatanasu leiminakhigadauba machin manau singge marakta aige aningba apambada khaktada tawgani haina tawribasing khudakta thadokpiyu wakhal thenbagi mawongda tawrakpa khongthangni hainasu lawgane makoigi maraktasu leibak asibu punna ubangamba akhang ahisingna advice tawbiduna laifamlen asida athingba thamlibase athuba matamda lawthoknaba thoksil sinba mathau tai ningthau mahak masamaksu numit kharanigi matungda mafam aduda chattuna yengsenbagi khongchatsing chatkane loinana athingba thamliba miyoising adugasu haktengnana unaduna wari sakhini hiram asida aikoina yai haiduna sum thadoktuna thamkhragade tungda thokhaningdaba thokdoksing thoklaknaba masak oigane kaubru haibasi aikoigi senglaba laifamlen oibana maitai phurupkisu pukning wakhal hena wanglaknaba masaksing oigane hiram asida government natana lamdam sigi tongan ba CSO singnasu amaga amagagi marakta pau phaunadaba leiribasing sangtainaduna athubada waroisin purakpa ama mathau tari haikhi